Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Manipur da haukiba pung kun marida mioi chatruk supna mapan, discharge taukibaga loinana naba phagalapagi changsada, marpudra dasmik ama ani da leire. Mukhyamantri Nongthombam Birena hairi, Rajya sigi lampumnamak sarkar gini, miyamgi aifa thawranggi damak sizinaba haibasi sarkargi hakni amasung. Leibak asida hauzik phawbada mioi koti kuntra manga, lakh humbudra mato hienbada COVID ki vaccine kapkre. सरकार की फैसिलिटी सिंगदा सही तरह निपान की मथक की मियोई सिंगदा कोविड-19 की वैक्सीन लेम न काप की कैंपेन लेबाक सिन बथुंगबदा चथरिबना नहा ओइरिब सिंगना वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापतसु mateंग पांगबिनबा हाइजरे कोविड की अकीबे लैरिबना मियामना सेक्शन बवाटपगी थवोंग सिंग तोकपिदुना यारिबा मखै युमदगी सथोक्तना लैबियु तंगाई फदना चथोक्लबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी mateंगी दमक नेशनल हेल्पलाइन नंबर सिंगना 011-2397-8046 अमसुंग 1075 नी अदुगा राज्य की हेल्पलाइन नंबर ना 03852411-668 अमसुंग 180034538118 नी कोविड-19 दगी ngakthoknaba tangai fadabasena kanglon sin ngangna chatpinaba prosecution की SP sarangthem asana na appeal tawraduna hai Miyambu sarangthem asana na khurumjari nusizaraba ireicha sing tamthiraba COVID-19 laichatagi kanjanabagi damak akhoi amuk hanna section bagi firep lominarasi COVID ki vaccine soidana kapthokpiu face mask soidana upiu mi amaga gi marakta fitaru ki lapnaba laibiu hand sanitizer sizinabiu hand wash natraga sapon sizinaduna khutsa sengna hambiu laichat asidagi ngakthoknaba matam gi laingakna piba tangai fadaba chana kanglon sing akhoi khudingmakna ngakna chatminasi section ba haibasina laichat asi changhandanabagi khwaidagi pharaba pambaini miyambu amuka hanna khurumjari Hauzik mapungweba pau Manipur haukiba pungkun marida mioi chatruk sumna mapan discharge tawkibaga loinana naba phagalapagi changsada marpudra dasmik amani da leire ngarang mioi chamri kuntrani toinauno COVID-19 positive oiki positive oibagi changsada 13.3 manga marini राज्य की हक्सेल विभाग ने ngarang thokpa chirol amada hai punna mioi lising ahum sani shupna mari test tawbagi manungda mioi chamri kuntrani thoi adu positive oikibani राज्य सिगी ओइना अपुनबा positive ओइबा मसिंग लिसिंग हुमुद्रानी थोइ चात्रे तरानी पान सुरे मसिगी मनुंगदा मिoi लिसिंग हुमु मंगा चांगा निफु नाबा फखरे हौजिक एक्टिव केस लिसिंग मंगा चमापन हुमुद्रा मरी लैरी ngarang mioi निपान सिखिबगा लोइना लाइचत असिगी सिखिबा मिगी मसिंग लिसिंग अमा चानी सुमना मरी सुरे अमरोमदा ngarang COVID-19 की वैक्सीन बेनिफिशियरी लिसिंग कुंट्रा चामरी हुमुद्रा तरुक्ता काफखे Manipur COVID लाइचत लाक्सिनबगी यिंगसिनबा लागलिबा सेंट्रल टीम की लुचिंग बामसुंग केंद्र की हक्सेल मंत्रालय की एडिशनल DDG डॉक्टर एल स्वास्तिचरण हाइरी मखोइन राज्य सिद हेक लाकपदगी हौजिक फावबदा मणिपुर कोविड लाइचत थिंगनबा पाइखलिबा थबक तौरंग सिंग कुमने यंगसिली इम्फाल नगारांग पाउमिसिंग उनाबामदा डॉक्टर स्वास्तिचरण हाइ लाइचत असि थिंगनबा होनबदा रिम्स जेनिम्स अमसुंग राज्य की हेल्थ डायरेक्टोरेट ना लौरिबा थौदांग असि सिंगथानिंगाइनी मियामनो कोविड लाइचत की तंगाई फदबसना कांगनुन सिंगांगना चनरक्तबा अमरोमदा भाइरस असिगी स्ट्रेन हानदगी हेना कनबा मोंगदो होंगलकपदगी कोविड की अनिसुबा वेब असिना राज्य सिदा साउना शोखली मांगना हाइ राज्य सिदा कोविड पॉजिटिव ओइबसिंग होम आइसोलेशन तौदुना लरिबसिंग असि चप चाबसना कांगनुन सिंगांगना तौरिबरा हाइबदु खरा चेक्सिन येंगबा तंगाई फदे वैक्सीन पाक्सना कापथोकपना लाइचत असिदगी ngakthokpada chauna mating oigani वैक्सीन कापलबा मियुइसिंगना पॉजिटिव ओइरकपा मतमदा साथीबा फिबम ओइरक्तुना सिबा याबा कयादगी ngakthokpa ngami Imphal West की हियांग थांगदा लैबा कुमारी हाई स्कूल दंगरांग वैक्सीन कापगी थौरमदा बीजेपी मणिपुर प्रदेश की स्टेट एग्जीक्यूटिव मेंबर एस केबीना चतुनी यंगसिनखरे खोंगजदा दु श्रीमती केबीना मियामदा वैक्सीन कापगी थबकते हेना थवा यावसिनबा अपील तौखी थौबाल जिला दसु कोविड-19 की वैक्सीनेशन ड्राइव मा पांगना चथरी ngarang phawbada जिला अदुगी पुन्ना मिoi लिसिंग मरफुनी थोइ चामरी कुंथ्रानी थोइ COVID-19 की वैक्सीन कापख्रे मसिगी मनुंगदा मिoi लिसिंग हुमुद्रा तरुक सनी कुनी थोइदना अहानबा डोज अदुगा मिoi लिसिंग तरुक सनी तरादना अनिसुबा डोज की वैक्सीन कापखी
Langmaithet ngarang khuladugi yumar furom da chana thangna polamsing amuko amowaba amasung Thobal District United Clubs Organization puna kusam naduna yenthokre masigi damak Langmaithet Youth Development Association thagat ba phongdorakli Leibak sin batung bada sayola machumna chathariba hudrani thoishuba ban mohasab palan gamari lenyana ngarang Kangpokpi jilagi Mangjol Village amasung Kanglatumbi da leiba Kangpokpi Reserve Forest da Mukhyamantri Nongthombam Birena luchingduna miyamna uchara sing thakre Thormaduda wangang bada Mukhyamantri Nongthombam Birena hai Rajasigi lampumnamak sarkargini Miyam yaipkadab amadi sakwat thaurangi thabak singda lam sing adubu sizinabagi hak sarkar da lei maramaduna sarkar na sakwat thaurangi project sing paikatpada miyam na mateng pangbinaba Mukhyamantri na apil tawki lamga mari leba wafam singda Kanglup ki natraga rajniti ki khudong chaba launaba miyoi kharana insinba thawon sinda chattuna machil mana oina laiminariba Kanglup singi marakta nungsinadabagi thawong sing thoganaba khak tawroidabani Mausagi Kalyo Katuna Tamnaba Honabada, Utabagi Torom Pangto with a Mangjol Kulgi Chip Amasu, Miam Namating Pangbugi Damak Mukhyamantri Tagad Pungdoki. Paksana Utabana, Nongzuta the Jinging Kaiba Tingbata Natana, Ising Yokshin Tamba Amadi, Kulsi the Ising Pangan Bada Chow Namating Oigani. Reserve Forest area da, Ain Kanelam Kopsin Ba Amadi, Yakaiting Albi Taboxing Tong Nabasu Mukhyamantri Taksinki, Mapamadugi Miam na Umongwamong. Kokthokpa amadi Reserve Forest area da aina yadaba thabak sing tawdanaba district police amadi district administration makoi bu bhap tahanabagi thoram sing pangthoknabasu Mukhyamantri na pautak piki Tokyo da thasi kudumdoi da pangthokadoriba Tokyo Olympic ki haugadaba thoramda Bharat team gi firal boxing sanaroi MC Mericom amasung hockey sanaroi Manpreet Singh na paigani aduga August 9 da pangthokadaba lusinbagi thoramdana wrestling gi sanaroi Bajrang Punia na paigani Puna official yaruga mui chani shumna amana Olympics da saruk yagani tabiriba pawasi Akashvani Imphal dagini Lebags da hauzik pawbuda mui koti kuntra mga la kumdra ma thohin bada kopiki vaccine kapkre haksel mandraloi gi pawna hai ngarang sahitara nipan mathaki tagina sahi nifu marigi manung pawbuda leiba mui singda ahanba dose ki covid vaccine beneficiary lak tara nipan lising kuntra hen bada kapki anishuba dose ki hidakna mui lak ama lising nifu hen bada kapki Imphal da ngasi phongwa pawse singi mareba pawsingi damak hauzik Maibam Dwijamani leire Dwijamani Thagasari Suni Manipur da COVID-19 gi hauzik oiriba phibam lam khudingmaki mapudi sarkar ni haiba chief minister gi wafam amadi COVID-19 gi test tonaba kits pharmacy singde yonba yadi haiba central team na phongdokiba wafamna Imphal ngasi phongwa pawse singi maroiba pawaina phongdari Vaccine kapsi data analysis pagalansi haiba central team gi wafam Sangai Express Manipuri da banner headline tawduna phongli contact tracing home isolation phajana tahoningi sibagi scientific analysis tawgadabani haiba sochister na phongdokiba wafam pongna famda ahanba headline tawri pawasi Sangai Express English da su banner headline tawri Pharmacy singta COVID-19 gi self-testing kits yonba government yade action lokatpam thui haiba central team gi wafam Isel Express ta ahan behelain tawri state asida miyam da COVID ki mi paiba leidi basina positive oibigi sang hengalakpagi maram ni haiba central team gi expert sing na phungdoki ba wafam Imphal Free Press ta ahan behelain tawduna phongli state asigi leidi lam khudingmak sarkar gi ni reserve forest area da makhal amata gi construction tawba yaroi haiba chief minister na phungdoki ba wafam naharol gi tawdang da banner headline tawri Pawasi People's Chronicle amadi Manipur Mail da su ahan ba headline tawduna phongli Chief Minister N Birena Kaubru Singh Sang pareng da u pambi thaba hokre leingak na lamgi mapuni yaipa thorang da sizinabagi authority leingak da lei haiba Chief Minister gi wafam sanalibak da ahan ba headline tawduna phongli Humanity amadi nature da politics tawroisi umang wamang mapung phana yokhanaba usara thasi haiba Chief Minister gi wafam ireibak da ahan ba headline tawri Law Department na maram pidana ukil taragi biodata sing pikhalo hairakpada angakpa poknare haiba paw hoyelan pawda ahan ba headline tawduna phongli Mibu house arrest tawduna thamba haibasi Bharat Sangvidhan gi article 12 bu singnabani haiba paw ama Imphal Free Press ta anisu ba headline tawduna phongli Suni Thagazari Dwijamani Roshilakpada COVID-19 dagi ngakthongnaba face mask uppa futaruk lamna na leiba khutsa amadi maimi tarutana na thamba haiba asamba thong ahumasi ngangna chatpinaba amuhana ningsingjari aroibada maroiba paw amuk Manipur da haukiba pungkun marida mioi chatruk sumna mapan teachers tawkibaga loinana COVID-19 dagi naba pagalapgi changsada marpudra dasmik ama ani da leire Mukhyamantri Nongthombam Birena haire Rajya sigi lampumna mak sarkar gi ni miyam gi yaifa thawram gi damak sizinaba haibasi sarkar gi hakni amasung
लेबाग अस्ता हौजिक फाउबदा मियोय कोटी 35 लाख 58 हेनबदा कोविड की वैक्सीन कापखरे पाउ लोइजरे।